Online Manipur gave keep out me and Tabri from the Maputola from the Krumjari, a hand badam roiba pow. Tehelka magazine na chathaki ba string operation hilltop na Assam rifle game amot pasing Sabak Fakle. Tehelka magazine na chathaba operation hilltop high naming thon ba sting operation amada Manipurda posting chaluba Assam rifle officer sing mayumda halakpa matamda masing yamlaba senfam sing purakpa amadi lanthum kaya lepsilamba si MATOU karamna sel pairibano Haibagi matangda Miyam mang the Sabak Fakle Haiba operation asida Assam rifle ADG DG amadi makata ba officer kaya fawa yaure haibasi operation hilltop ki video na saki oiri Assam rifle ki officer sing masagi income ga chana da mawongda lanthum kaya lepseliba si cookie narco terrorist drug cartel sing dagi crore henbagi drug karbar stiga mari leinaramba yai haina Delhi da base toba tehelka magazine na fongdorakli chinkuki narco terrorist na security force mathakta nongmai maru ama fawba kaptana MATOU karamna Assam rifle gi su agreement sign tongnari bano su asi cookie gi drug karbar ga mari leinarabra chingda popi pak chawna thariba segi mapu asengba kanano haibado Assam rifle gi lieutenant general Pradeep Chandran Nairna Paukum pipam to eat tehelka sting operation video thador kraba matung silong da Leiba Assam rifle headquarter dagi thijinna ba order thokre Assam rifle officer kayana corruption tawduna sel loram basi lumna lobada natana Assam rifle gi mingchat thiningai oiba maramna tehelka da makhoina lobo original footage adu piraktuna chena riba officer singi mathakta action launaba khangan kre haidi makha tarakpada bablu loitong bomna miyamgi mayokta amadi Manipur kaina ba thabak toramba thoklabadi legal oina charak pibada kaiba leite luf taret Human Rights Defender Bablu Loitong Mamu Anti Maitei Oi Amadi Kukisingi Mateng Pangi Haiduna Maitei Lipul ML na Siriba Maral Sing Adu Kudam Changdam Puthokpiu Kariguma Puthokpa Ngamdrabadi Maitei Lipun Bulana Lamjingba Luf Amani Haina Loroidabagi Maram Leite Haina Luf Tare na Puna Kuyekpiduna Thadorokpa Cherol Amana Khangalakli Cherol Asina Makata Arduna Hai Kuki Narco Terrorist Sing Manipur Asibu Machetana Thugaina ba hona ringai cherak asida Manipurda Leiba Maitei Luf Amadi Lanai Mioi Sing na Maitei Masil gi marakta khatna choinaba amadi mapang hanthana ba thaba kaya chatharagli ba se condemn tawrokpaga loinana makhata na chenthana ba appeal tawragli Bablu loitong mamna miyangi mayokta amadi Manipur kaina ba thabak tawramba thoklabadi legal oina cherak pibada kaiba leite maduna tana achum aran khangdana miyam bulana lamjing ba amadi imung manung miyoi singda aki khang piba amadi public platform da tholokpa yaroi haina akanba warning thamjinduna miyoi bagi mathauna maning halanna ba thawong kaya sigi mayokta punba ireipang maheroi sinpanglup ems League of Indigenous People of Lipman Lipul Miyangi Puthok Luf MPPL Iramdam Kanba Apunba Luf Ikal Loyalam Apunba Luf La Luf Low Leiho Kunai Kanba Luptin LKKAL People's United Youth Alliance Puya Amadi Iramdam Sinpangi Apunba Khutpu Isak Hariba Lup Sing Asina Condemn Tawrakli Khatarakpa of data Hayeng Numidang Pung Nipan Tabada Khutta Maira Paiduna Kongjang Changsin Minasi Kokomi Indian Army ki Chief General Upendra Dwivedi bu yaningdaba fongdoktuna Hayeng Numidang Pung Nipan Taba Matamda Miyam na khutta maira paiduna khongjang changsin minanaba kokomi na paujai Army Chief asiga akhanana unabada Manipurda changlakhi hariba mitop sing asi khulai paiba nate Myanmar gi irang na maram oiduna changlakpa michamni Manipur gi irang asi aranba semjin sajinba warina thoan bani amadi Kukisingna drone bombing amadi missile sizin kiba leite hai kiba laibak thibani haina kokomi gi coordinator TA Somendro na fongdorakli lamfelda leiba kokomi gi sanglenda pangthopa paugi mifamda Somendro na hai Politician AMANA HAIBADO FAUBADA HAIMANBA WAFAM OIGADABA WAFAM SING LEIBA ASIBU NGAK SENBADA ACHOBA THOLANG LAURIBA MISAK AMANA HAIRAKPA ASIMAK Home Ministry AMADI Defense Ministry gi marakta Lautunaraga Chatharakpa Poramni HAIBADA HAIMANBA THOKLOI HAIKI MAHAKNA MAKHA TARDUNA Manipur gi tongan-tonganba mafamsingda Kuki khulai paiba singna drone bombing amadi mapangal kanba misal kaya kapsenduna asi ana nangkre haiba wafam Manipur gi DGP amadi Security Advisor na fongdokhiba laikhrabani hariba wafam asi Army Chief General Upendra Dwivedi na aranba semjin sajinba wafam ni haraklaba fawbada Manipur Laingak DGP amadi Security Advisor na paukhumpi driba karigino atumina election pam thokpra hangki Manipur da thokleba irang asi United Nations ta pukhatpam thokte haina General Dwivedi na fongdokhiba asina India na Manipur thugaina bahonare haina Pukhalakpa wafam sing dagi ngakthok chahownaba hotnarakpani lowi General Dwivedi gi wafam sing asi mamangdasu Assam Rifles ki DG oiramba Lieutenant General PC Near amasung Lieutenant General R Roy anina su fongdokhiba laikhre wafam asina maram oiraga Manipur bu machen thongna thugainaba Indiana kuki khulai paiba sing sizinaraga proxy war chatharakpani haiba asi nongma nongmagi mayek senglakli
Army Chief asigi semjin sajinba wafamsing asigi mayokta hayeng chathagadawriba khongjang asida Stop India Proxy War Against Maitei, Stop India the Policy of Obliterating Maitei, Stop Divide and Rule Policy, Go Back Central Security Force, We Will Defend Our Motherland, General Dwivedi Down Haiba Kholau Sing Lauminasi Haina, Kokomigi Coordinator Sinamakha Tarakli. Makha Tarakpa update da Ukrul Police Station dagi khulai lakre laikan narakiba amasu laikhidre. Ngarang Ukrul da lamgi wahaudagi khulani gi khunja singna khut thokna ringai sakhangdaba singna Ukrul Police Station dagi khulai kaya lakre hairi. Amarom da ngarang gi thodokta soktuna Jenims ta laikan narakiba khunja amasu ngasi ayuk pung 9 rom tabada laikhidre. Laikhidreba miyoi adudi Hungpungda village tagi YR Pamjaijo Apokpa Ramlung Masangba Kawi Haidi Khulai Lakibagi Thodo asi ngarang Ukrulgi Hungpung amadi Hunpun village tagi khunjasingi marakta nongmai kapna ba yauna akanba mawongda mukna bagi thodok thoklingai ayuk pung 10 dagi 12 faubgi manungda khulai lakpagi thodo asi thokibani hairi pressna phangba pauda Ukrul district headquarter da Leiba police station asi dagi sakhangdaba singna lakraba khulai sing adudi 9mm pistol nipan ga loinana maru chaniga amma Maru Chahunga Nifuga Loinana Insas Rifle Taruk AK-47 Rifle Ahumga Loinana Maru Chamaga Marfu 9mm Carbine Aniga Loinana Maru Chaniga Yankai SLR Rifle Amaga Loinana Maru Taragani Toini Hairi Khulai Sing asi lakhibaga mari lenana Manipur Police ki maikai dagi wafam mata phongdorak palaitri panbaya badi ngarang Ukrul district ki hungpung amadi hunfun anigi khunja singi marakta lamgi wahauda khuthongna bagi thodokta khunja ani yaun taruk suba MR की पर्सनल अमा लेखिदबनी लोइना मियोय निफु रोमना असोक अपन नंखिबनी असोकप सिंग अदोगी मनुंगदा फिबम खरा लुना सोकप मियोय तरागा हिमदोइना जेनिम्सता तरा अमना रिम्सता मखाताना लायेंग चथनबा पुखलखिबनी इरांग असी मखाताना थोलक्तनबगी दमक लाइंगा की माइकैदगी कर्फ्यू थमजिनबगा लोइना इंटरनेट सर्विस खुदक्तगे अथिंग मथांखिबनी हौजिक फावबगी ओइना पुलिस की माइकैदगी इरांग असी मपुंग फाना लाक्सिनखिबदगी मखाताना पामदबा थौदोक थोकपगी पाव लेते अमरोमदा इरांग असीगा मरी लेनना चीफ मिनिस्टर नुंगाइतबा फोंदोरखरे उखुल डिस्ट्रिक्ट हेडक्वार्टर अमदी मसिगी अकोइबदा थोकिबा खुथोंगनाबगी थौदोकता मिचम अनि यावना मियोय अहुम लेखिदबा अमदी कया अमना असो अपन नंगहनखिबगी थवोंग नुंगाइतबा फोंदोई हाइना चीफ मिनिस्टर ना फोंदोखरे लोइनना लेखिद्रबा सिंगी मफमदा अमदी लेहौरिबा इमुंग मनुंगी अवाबदा सरुक यारी हाइना फोंदोरकपगा लोइनना उखुल मखाताना थोनिंगदबा थौदोक थोक्तनबा लेंगांगना अकनबा सेक्शन थारांग लौखले लोइनना सोकलबा सिंग अमदी मरी लेनबा सिंग यंगसिनबा खंगनख्रे लेखिद्रबा अमदी सोकलबा सिंग एक्स ग्रेशिया अमदी फाइनेंशियल असिस्टेंसिंग अथुबदा फंगनबा होनरी हाइबा वाफम थम्बगा लोइनना डिस्ट्रिक्ट असिदा इंगना चिंगना लेनबगी दमक स्टेट लेंगांगना लौखलकपा थबक थोरम सिंगदा मियाम अमदी मरी लेनबा CSO लुचिंगबा सिंगना मतेंग पांगबिनबा चीफ मिनिस्टर ना अपील तौरकली।